Lagliba tang kuntra mathoida Cocomi lebak miyam galoina chatgadoriba Manipur Kanba Khongchat asi sentha leptuna miyam punna saruk yamina se haina Cocomi gi convener YK direna paujilakli Manipur Kanba Khongchat kamari lenena ngasi lampal patu leba coordinating committee on Manipur integrity Cocomi gi office ta pangthokiba pawi mifam amada loop asi convener YK direna hai Lagliba tang kuntra mathoida pangthokadoriba miyam gi Khongchat asi gi damak sem saba punna makloire Khongchat asi kwa kaital de leba tidim ground da miyam pulaba matung ayuki pung tara tabada khongshan bahogani tidim ground ki tidim lambi da laktuna kaishampat wahengbam lekai amadi nagamapal pauduna thangwiban rom da laklaga thau ground da Khongchat asi gi panthungfam oigani mafam aduda miyam gi oiba mifam amasu pangthokani haina mahakna phongduki mahakna makata na hai tongan ba senfamda senpangniba mipong khodimakna nomagi oina sentha lepiduna isagi tawdaba yadaba ithodang amani khalaga Khongchat asida sarukya biyu India lengakna chenku ki narco terrorist sing sawgatuna miyoi bagi right kaya namshinduna thamli India na chathariba thawung asigi mayokta miyamgi oiba apunba kholaw ama mathau tarakpadagi Khongchat asi chatnanaba phirep lawani Khongchat asida lamdam asida khundaminariba kanglu furup singna punna saruk yaminaduna iramdam asi tangdu leitaba ama oina bahotnamina sei Khongchat asida saruk yaba lakpa sing khudong chanaba transport ki lup singna mating pangbiyu loindana lekai gi club amadi organization singnasu Khongchat asida angamba mating pangbiyu haina mahakna makhata ki lengak mapu oriba India lengakta aikoi mahaki praja mahaki miyam da shanti amasung nungsi sanaba lehen bai basi madugi thawai responsibility si government ni government asina masigi magi lawfam thokpa thawai sing adu lorok tabna man ka nanga sidi adugum laba narco terrorist sing da aikoi sawgatla kanda sawgatpa manba mong da thabak tawra ka nanga sidi aikoi masel gi marakta miyoi bagi fundamental right me am non constitution piba fundamental right me am koi namsel laga sei ogum thamba se masi prithvi leba am ta da thoktaba adugum laba thogdok kano amani chatna kanglo lamani adu indiana sigumba chathariba tonga adu division policy si mayokta miyam gi oiba apunbagi voice ama adu people's voice ama mathau tabduna masi asi aikoi miyam Khongchat asi chatnaba lepang miyam go loina na khona jabani